Hello. Ngasai phone gamta pairakte kai chaluge. Angangaiga turenda khoi chabu bane. Nga ga so khara fare. Nga ro su konare. Nang adumaina adum tawre lerege hairo. Tungi kemta khanjaba. Sinataba ai kido haino anjo. Da. Nangna khali wakhal sibu kaino. Aigi su kemta phau khanbi jaba. Khalisidi nangbu nungsi. Sinatana ai ki galo haino. Maduna oiba yagadro dada. Nangna adumaina som tawre lerega ai ma hoida kai haidoino. Anjo adudi nangi problem ne. Ai khangde. Laira baina karibu sato haino. Awang mo thakya sabu ai lamu ko hairo. Yumdana imana piraiba pressure. Luhongo tatana hairaiba mayam sida. Nang aigi kitaba khanbi trisi kaigino. Anjo ai kai hayo haino. Ishagi misinatana kai sulai da baingonda. Nangi da maglepi haina ai bu mimangda kamaina thuaino. Dada. Nang nasagi sel thoknaba lambi ama thiba kaidoge. Nangbu khongtekbra. Nangbu soinaibra. Nangbu mimanadabra. Nangonda kai soibe yauge. Sel thoknaba lambi ama honaba kai kaige. Hujiki matamda sen dan ge hairbasu sen jangi. Nungaina hinge hairbasu madugi mahau lawbu jangi. Jindabudi laina haiba. Thabak oina onthokbadadi yam waba janida. Nangonda hana leiramba thaunado kaida mangkhrage. Nang thauna amte yaudraba. Nangi tungda ai ama ichau chawna lepli haibase nang kaimta khandrise kaigino. Nangi thaunado kaida leikrage. Anjo ai de waba machane. Hana de shongna ai de nangonda dum haidun. Ibani de yam khene. Nang aina taba atupamda longka ge haibasu ai kisuk saute. Dada, kita so serious oibiu ba. Ai hojik wakhal yam sari. Yumdana imana marol ama. Somdana dadana aibu kaya thawai biraktre. Ai kado haibano. Madu nangi pamane. Nangi pamada atum tawanjo. Ai kisu sawoye. Nangi mababana longba ge haibado. Nangi age so dum yako. Ai kisu nangonda mind tawde. Dada, nangna handak khanghodana hongleise. Sibu kaigino. Mado, aina thawai nungaigani haina khanbra. Aina haibada yaramba dadana. Aibu luna tawbiramba dadana. Ngasi aingondagi leithokpa manba mo leise. Si kaigino. Anjo, nang sauno. Ai thamage. Hello. Dada, aina nangsi nungsi haibagi matik. Nangna aingonda leithokpa hauраklabra. Aigi kari asoiba nangi nafamda utkrage. Ibiama nang chattogi thorabra. Nang mo yamna thengabro. Imaga warimta sanagisi. As, ima, noina haidoi warido, ai loi khange, taningde, ai thenge. Theng manatini ibiama. Nang na samati sarbani ne. Nang bo mamo oijage na hairba mayamdo. Napa na ya thokrabani. As, Nang wakhan taw ko. ima, aise, isana isagi wakhal khanba ngamlaba mine. Aigi punsigi lai partner khanbada ima hoi yobirakano. Ai domda dum khanjage. He, nang na khalido yaroine. Masa phawba sumna lepa ngamdaba nupado. Adu de khoina pamde ne. As, ima, taningde nang wado. He, mase tawrisi yong. Nang phai, nang na ngambra, khoina ngambra, yengba tare dana. Hello. Dada, nang kai lege. Thabak leitena ai mana boy da lege. Ngarang aina aduk phajana haibadubu nang kai shu khandraba natra.
ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯅꯪ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ. ꯑꯩ ꯊꯝꯃꯒꯦ, ꯃꯤ ꯌꯥꯝ ꯂꯩ. ꯍꯜꯂꯣ? ꯊꯝꯈ꯭ꯔ ꯃꯥꯜꯂꯦ. ꯗꯗꯥ, ꯅꯪ ꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ? ꯑꯩꯒꯤ ꯈꯖꯤꯛꯇꯁꯨ ꯈꯟꯕꯤꯌꯨꯕ. ꯅꯪ ꯑꯩ ꯉꯁꯤ ꯉꯔꯥꯡꯇ ꯂꯣꯏꯅꯔꯛꯄ ꯅꯠꯇꯤꯌꯦ. ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯄ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯆꯤꯛꯄ ꯌꯥꯝ ꯄꯥꯝꯃꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯣ ꯅꯨꯡꯁꯤꯕꯒꯤ ꯄꯥꯝꯃꯛꯏꯕ. ꯌꯥꯝ ꯔꯣꯃꯥꯟꯁ ꯇꯧꯔꯛꯀꯅꯨꯀꯣ. ꯉꯁꯤ ꯑꯩꯅ ꯆꯦꯟꯖꯖꯅꯤꯀꯣ. ꯉꯝꯕꯨ ꯉꯝꯖꯒꯗ꯭ꯔꯣ? ꯀꯅꯥꯅꯣ ꯗꯗꯥ? ꯏꯃꯥꯟꯅꯕꯅꯤꯗ, ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯕ. ꯑꯗꯨꯗ ꯑꯩ ꯇꯜꯂꯕ. ꯆꯠꯁꯤ ꯂꯥꯎ. ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕ ꯃꯪꯒꯨꯝꯕ ꯃꯁꯤꯅ ꯑꯣꯏꯕꯅꯔꯥ ꯑꯩꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯕꯤꯔꯝꯕ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏꯕꯤꯔꯛꯇ꯭ꯔꯤꯕ? The person you have called is speaking to someone else. Kanano man wari sanisina? The person you have Haima. called is speaking to someone else. Asuk yam thenga kansida. The person you have called is speaking to someone. Hayengdi magi mayumda chatkani. Maga chap chaba wari ama sanagani. ꯑꯁ. ꯍꯜꯂꯣ. Da, nang kai lege? ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯆꯠꯂꯤꯌꯦ. ꯑꯩ ꯊꯝꯃꯒꯦ. 안주, 넌 지금 그도이노? Dada, aina nangbu asuki matik nushi khangbagiro. Nang naibo asukam na mirairise. Aina nangmoda kai lankrage. 안주, ꯑꯩ ꯀꯩꯗꯧꯔꯒꯦ? Ngarangsu nupi amaga chaminaki. Call taubusu paide. Ngarang numit chupasu adum waiting le. Aduk yamna call taububu call back amuktasu taurakte. Aduga hujuksu aingona miname. 안주, ꯃꯤꯅ ꯇꯥꯈꯤꯎꯔꯒ ꯐꯖꯗꯦ. ꯅꯪ ꯌꯥꯔꯒꯗꯤ ꯆꯠꯂꯣ. ꯀꯣꯟꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤ. ꯆꯠꯂꯣꯏ. ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯐꯥꯎ ꯅꯪꯒꯤ ꯌꯨꯝꯁꯤꯗꯒꯤ ꯑꯩ ꯈꯣꯡꯀꯥꯞ ꯑꯃꯐꯥꯎ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯂꯣꯏ. ꯅꯠꯇꯦ, ꯃꯤꯅ ꯎꯔ ꯐꯖꯗꯦ ꯍꯥꯏꯕꯅꯦ. ꯉꯁꯤꯒꯤꯗꯤ ꯌꯥꯔꯦ ꯆꯠꯂꯣ. ꯀꯣꯟꯅ ꯐꯖꯅ ꯎꯅꯔꯁꯦꯕ. ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ. ꯑꯗꯨꯒ ꯀꯩꯅꯣꯝꯃꯁꯨ ꯍꯥꯏꯒꯦ. ꯃꯇꯝ ꯈꯔ ꯅꯪ ꯌꯥꯔꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯂꯅꯨ. ꯌꯦꯠꯄ? ꯑꯩꯒꯤꯁꯤꯕꯨ ꯅꯪꯉꯣꯟꯗ ꯌꯦꯠꯄ ꯀꯧꯔꯕꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯌꯦꯠꯄ ꯆꯤꯡꯉꯕꯣ? 안주, ꯅꯪ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂ ꯃꯥꯜꯂꯦ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯏ. ꯃꯁꯤꯗꯤ ꯃꯇꯝꯒꯤ ꯆꯦꯜꯅꯤ.
ꯗꯗꯥ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ? ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦ. ꯃꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯗꯗꯥ ꯃꯁꯛ ꯌꯦꯡꯅꯤꯡꯉꯦꯅ ꯉꯥꯏꯍꯧꯔꯤꯕꯅꯦ. ꯂꯣꯏꯔꯦ. ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯪ ꯍꯣꯡꯇꯣꯛꯑꯒ ꯂꯣꯏꯔꯦ. ꯃꯥꯅ ꯀꯅꯥꯅꯣ? 이찬누피니. 이만아버기 마찬누피. ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯁꯦ ꯂꯥꯞꯂꯒꯦ ꯈꯜꯂꯕꯀꯣ? ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯪꯅ ꯏꯟꯊꯣꯛꯂꯕꯀꯣ? ꯂꯝꯂꯥꯟꯕꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕꯀꯣ? ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ. ꯗꯗꯥ, ꯑꯩꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯗ, ꯑꯩꯅ ꯆꯠꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯅꯪ ꯀꯞꯇꯤ ꯀꯞꯂꯛꯀꯅꯨꯀꯣ? ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒ ꯁꯨꯡꯎ ꯎꯅꯅꯤꯡꯗ ꯃꯥꯜꯂꯦ. ꯎꯅꯁꯤꯒ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ. ꯌꯥꯝ ꯂꯦꯝꯕꯒ ꯁꯥꯖꯩ. ꯈꯪꯗ꯭ꯔꯦ ꯗꯥꯟꯖꯣ. ꯄꯨꯟꯁꯤꯁꯦ ꯂꯥꯟꯐꯝꯒꯤ ꯂꯥꯟꯐꯝ ꯉꯥꯛꯇ. ꯀꯔꯣꯝꯗꯕꯨ ꯏꯈꯣꯡꯁꯤ ꯊꯥꯡꯗꯣꯏꯅꯣ? ꯃꯁꯤ ꯅꯨꯄꯥꯁꯦ ꯁꯤꯗ ꯁꯨꯝ ꯍꯥꯏ ꯂꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ. ꯅꯪꯕꯨ ꯑꯇꯣꯞꯄ ꯋꯥꯍꯩꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯑꯩꯁꯦ ꯅꯪꯒꯤꯗꯃꯛ ꯃꯇꯤꯛꯄꯨ ꯆꯥꯔꯤꯕ꯭ꯔꯣ ꯑꯟꯖꯨ? ꯑꯁꯦꯡꯕꯅꯤ ꯑꯟꯖꯨ. ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯗꯁꯨ ꯑꯩ ꯋꯥꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯏꯊꯟꯇ ꯈꯟꯖꯕꯗ ꯋꯥꯏ. ꯗꯗꯥ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯈꯟꯒꯅꯨ. ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯅꯤꯌꯦ. ꯗꯗꯥ, ꯍꯤꯡꯂꯁꯨ ꯍꯤꯡꯃꯤꯟꯅꯁꯦ, ꯁꯤꯔꯁꯨ ꯁꯤꯃꯤꯟꯅꯁꯦ, ꯋꯥꯔꯁꯨ ꯋꯥꯃꯤꯟꯅꯁꯦ. 이반이기 분시 콩자세 분나 잣미나세 마시나 하영와이 이반이기 분시기 땅카가 마오 헨세 ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯇꯥꯕꯅꯦ. ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤ. ꯕꯦꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯍꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯕ? ꯀꯩꯁꯨ ꯂꯩꯇꯦ ꯏꯃꯥ. ꯑꯩ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯔꯒꯦ ꯈꯜꯂꯦ. ꯍꯥ, ꯑꯁꯦꯡꯕꯔꯣ? ꯐꯔꯦꯗ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ. ꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ. ꯏꯃꯥ ꯆꯥꯊꯣꯛꯄꯤꯔꯨꯔꯣ. ꯑꯩ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯦ. ꯅꯪꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯦ. ꯅꯪꯒꯤ ꯄꯥꯕꯨꯡꯅꯅꯦ ꯉꯥꯏꯗꯅ ꯂꯩꯍꯧꯔꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ. ꯑꯗꯨꯅꯦ ꯁꯛꯀꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯕ. ꯂꯨꯍꯣꯡꯗꯥꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯩꯔꯦ ꯀꯩꯅꯣ.
ꯆꯪꯉꯛꯑꯣ. ꯃꯌꯥꯝ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯌꯥꯗꯦꯀꯣ? ꯅꯪꯒꯤ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯟꯁꯤꯃ ꯄꯤꯒꯦ. ꯊꯦꯡꯛ ꯌꯨ. ꯀꯩꯀꯩ ꯈꯔ ꯆꯥꯈꯤꯁꯦ, ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯦ. ꯆꯥꯔꯁꯨ ꯌꯥꯔꯅꯤꯌꯦ. ꯅꯪ ꯎꯅꯅꯤꯡꯃꯟꯕꯒꯤ ꯂꯥꯛꯄꯅꯦ. ꯊꯕꯛꯁꯨ ꯂꯩꯍꯧꯔꯤꯌꯦ. ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯆꯠꯂꯒꯦ. ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ. ꯉꯥꯏꯈꯣ, ꯑꯩ ꯅꯪꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯗꯧꯕ ꯂꯩꯌꯦ. ꯍꯣꯏ, ꯆꯠꯁꯤꯜꯂꯛꯑꯣ. ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯊꯑꯣꯏꯅ ꯂꯥꯛꯄꯅꯦ. ꯀꯩ ꯋꯥꯅꯣ? ꯑꯗꯨꯝ ꯍꯥꯏꯌꯣ. ꯗꯥ ꯃꯤꯂꯟꯗꯣ. ꯌꯥꯔꯦ. ꯃꯥꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯥ ꯄꯥꯟꯗꯦ. ꯆꯨꯝꯃꯦ, ꯆꯦ ꯑꯟꯖꯨꯅ ꯁꯥꯎꯔꯤꯕꯗꯣ. ꯁꯥꯎꯔꯝꯒꯅꯤ. ꯑꯩ ꯃꯗꯨ ꯈꯪꯕꯒꯤ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯪꯅ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯞꯈꯤ ꯗꯥ ꯃꯤꯂꯟꯗꯣ. ꯅꯪꯕꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯅꯪꯒꯤ ꯐꯅꯕ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯊꯑꯣꯏꯟꯀꯤ ꯗꯥ ꯃꯤꯂꯟꯅ ꯁꯤꯟꯕꯅꯤ. ꯀꯩꯅꯣ ꯁꯌꯥ ꯅꯪ ꯍꯥꯏꯁꯦ? ꯀꯔꯝꯅꯅꯣ? ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯟꯅꯤ. ꯃꯥꯒꯤ ꯍꯦꯛ ꯃꯆꯟꯅꯨꯄꯤꯅꯤ. ꯀꯀꯥꯒꯤ ꯃꯆꯥꯅꯤ. ꯑꯆꯤꯛꯄ ꯌꯥꯝ ꯄꯥꯝꯃꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯣ, ꯅꯨꯡꯁꯤꯕꯒꯤ ꯄꯥꯝꯃꯛꯏꯕ. ꯌꯥꯝ ꯔꯣꯃꯥꯟꯁ ꯇꯧꯔꯛꯀꯅꯨꯀꯣ. ꯉꯁꯤ ꯑꯩꯅ ꯆꯦꯟꯖꯖꯅꯤꯀꯣ. ꯑꯟꯖꯨ, ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ. ꯆꯨꯝꯃꯦ, ꯑꯩꯉꯣꯟꯗꯁꯨ ꯁꯣꯏꯅ ꯋꯥꯔꯧꯔꯝꯒꯅꯤ. ꯗꯗꯥ, ꯇꯣꯛꯑꯁꯦ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯗꯗꯥꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯅꯪꯅ ꯁꯥꯎꯕ ꯐꯣꯟ ꯋꯦꯇꯤꯡ ꯂꯩ ꯍꯥꯏꯕꯗꯣ ꯅꯪꯅ ꯁꯥꯎꯅꯕꯒꯤꯗꯃꯛ ꯊꯑꯣꯏꯅ ꯏꯕꯥꯅꯤꯅ ꯁꯤꯟꯕꯅꯤ. ꯅꯪꯕꯨꯗꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯀꯩꯅꯣ ꯁꯌꯥ ꯅꯪ ꯍꯥꯏꯁꯦ? ꯗꯥ ꯃꯤꯂꯟꯗꯣ ꯗꯥ ꯃꯤꯂꯟ ꯀꯩꯗꯧꯔꯒꯦ? ꯀꯦꯟꯁꯔ ꯂꯥꯁ ꯁ꯭ꯇꯦꯖꯅꯤ. ꯁꯌꯥ, ꯑꯁꯦꯡꯕꯔꯣ ꯁꯌꯥ ꯅꯪ ꯍꯥꯏꯁꯦ? ꯃꯥꯅꯦ, ꯑꯁꯦꯡꯕꯅꯦ. ꯃꯥ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯌꯦꯠꯇꯗꯨꯅ ꯂꯩꯔꯤꯌꯦ. ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯤ. ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯈꯤꯗꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗꯤꯌꯦ. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯁꯌꯥ? ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛꯅꯤ ꯃꯥꯅ ꯇꯥꯕ ꯄꯥꯝꯕ. ꯑꯩꯁꯨ ꯆꯠꯂꯒꯦ ꯆꯦ ꯑꯟꯖꯨ. ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ. ꯗꯗꯥ, ꯆꯦ ꯑꯟꯖꯨꯁꯨ ꯂꯥꯛꯏꯌꯦ. ꯆꯦ ꯆꯪꯉꯣ. ꯑꯩ ꯑꯁꯣꯝꯗ ꯊꯕꯛ ꯈꯔ ꯇꯧꯔꯨꯈꯤꯒꯦ. ꯁꯦ, ꯇꯞꯅ ꯍꯧꯒꯠꯁꯦ. ꯑꯟꯖꯨ, ꯗꯗꯥ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯥꯝ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ. ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯟꯖꯨ, ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯁꯤꯗꯤ
ꯑꯩ ꯁꯤꯗ ꯂꯩꯌꯦ ꯅꯪꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯐꯣꯇꯣꯗꯣ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯁꯌꯥꯒꯤ ꯐꯣꯟꯗꯒꯤ ꯌꯦꯡꯉꯦ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯕꯨ ꯏꯅꯥꯛꯇ ꯁꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯪꯕꯨ ꯋꯥꯍꯧꯅꯤ ꯈꯟꯕꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯤ ꯑꯩꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯋꯥꯏꯌꯦ ꯗꯗꯥ 이반이 ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯅꯪ ꯀꯥꯎꯔꯕꯣ 와ꯔꯁꯨ 와민ꯅꯁꯤ ꯍꯤꯡꯂꯁꯨ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯕꯨ ꯊꯥꯗꯣꯛꯄꯁꯤꯅ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯅꯪ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯃꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤꯗꯤ ꯅꯠꯇꯤꯌꯦ ꯗꯗꯥ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯃꯥꯡꯗ ꯂꯩꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯅ ꯂꯣꯏꯒꯗꯕ ꯃꯥꯜꯂꯦ ꯗꯗꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯅꯅꯥꯛꯇ 이닝tam나 ꯆꯪꯁꯤꯟꯕꯁꯨ ꯉꯁꯤꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯍꯥꯏꯕꯗꯨꯅꯦ ꯑꯩꯅ ꯇꯥꯕ ꯄꯥꯝꯂꯤꯕꯁꯦ ꯀꯞꯀꯅꯣ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯅꯍꯥꯟꯃꯨꯛ ꯅꯪꯅ ꯀꯞꯄꯒ ꯌꯨꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯀꯌꯥꯝ ꯀꯞꯈꯤ ꯈꯪꯕ꯭ꯔꯥ ꯗꯗꯥ ꯇꯣꯛꯑꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯑꯣ ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯦ ꯄꯟꯖꯣ ꯅꯪ ꯑꯃꯨꯛꯇ ꯅꯣꯛꯑꯣ ꯅꯪꯅ ꯅꯣꯛꯄꯗꯣ ꯑꯩ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯄꯟꯖꯣ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯕ ꯉꯝꯃꯣꯏ ꯗꯗꯥ ꯅꯪ ꯀꯩꯁꯨ ꯇꯧꯒꯅꯨꯀꯣ ꯑꯩꯗꯤ 이콩ꯁꯦ ꯊꯥꯡꯗꯣꯛꯂꯨꯔꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤꯌꯦ ꯑꯩ ꯆꯠꯂꯒꯦ ꯗꯗꯥ
ꯁꯣꯛꯄ꯭ꯔꯥ? ꯑꯁ ꯀꯩ ꯅꯨꯄꯥꯅꯣꯅꯦ? ꯁꯣꯛꯄ꯭ꯔꯥ? ꯍꯩꯃꯥ, ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ. ꯁꯦ, ꯁꯤꯅ ꯇꯩꯊꯣꯛꯑꯣ. ꯑꯩꯗꯣ ꯐꯣꯟ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯅꯪ ꯎꯍꯧꯗ꯭ꯔꯦ. ꯁꯥꯎꯅꯨꯀꯣ. ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯃꯇꯨꯡꯗꯗꯤ ꯒꯥꯔꯤ ꯊꯧꯕꯗ ꯐꯣꯟ ꯄꯥꯏꯕꯤꯒꯅꯨ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. 안주. ꯀꯩꯗꯧꯔꯦ? ꯏ ꯉꯛꯇ ꯒꯥꯔꯤ ꯇꯨꯔꯨꯕ ꯅꯪꯕꯣ? ꯑꯧ ꯄꯥꯕꯨꯡ, ꯅꯨꯄꯤ ꯑꯃꯗ ꯊꯣꯝꯖꯤꯜꯂꯨꯔꯦ. ꯍꯩꯃꯥ, ꯅꯪꯕꯨ ꯇꯞꯅ ꯌꯦꯡꯉ ꯊꯧꯕ ꯌꯥꯗ꯭ꯔꯣ? ꯅꯃꯥꯏꯒꯥꯁꯤ ꯂꯣꯏ ꯀꯥꯏꯔꯦꯅꯦ. ꯄꯥꯕꯨꯡ, ꯀꯥꯏꯕ ꯅꯠꯇꯤꯌꯦ, ꯈꯤꯇꯪ ꯍꯨꯕꯥꯠꯈꯤꯕꯅꯦ. ꯇꯨꯝꯂꯩ! ꯁꯣꯛꯇꯅ ꯏ ꯑꯣꯔꯣ ꯇꯥꯔꯁꯤꯝꯇꯗ ꯀꯥꯏꯕ ꯅꯠꯇꯦ ꯍꯥꯏꯅꯦꯍꯦ. ꯉꯥꯏꯈꯣꯅꯦꯍꯦ. ꯃꯤ ꯃꯆꯥꯗꯨꯗꯤ ꯁꯣꯛꯍꯧꯗ꯭ꯔꯣ? ꯄꯥꯕꯨꯡ, ꯃꯤ ꯃꯆꯥꯗꯨꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ, ꯁꯣꯛꯍꯧꯗ꯭ꯔꯦ. ꯁꯣꯛꯍꯧꯗꯤꯌꯦ? ꯍꯣꯏ ꯄꯥꯕꯨꯡ. ꯐꯔꯦꯗ. ꯍꯩ. ꯅꯃꯥꯗ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯍꯥꯞꯄꯜꯂꯨ ꯆꯠꯁꯤ. ꯍꯩ, ꯇꯥꯔꯕ꯭ꯔꯥ? ꯀꯩꯅꯣ, ꯅꯆꯥꯅꯨꯄꯥꯁꯤ ꯍꯤꯗꯥꯛ ꯈꯔ ꯍꯥꯞꯄꯤꯌꯨꯅꯦꯍꯦ. ꯍꯩ, ꯆꯪꯉꯨ. ꯌꯥꯅꯤꯗ ꯄꯥꯕꯨꯡ, ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ. ꯍꯩ, ꯅꯃꯥꯗ ꯍꯥꯞꯐꯜꯂꯣꯏ ꯃꯤ. ꯌꯥꯅꯤꯗ ꯄꯥꯕꯨꯡ, ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ. ꯍꯩ, ꯅꯃꯥꯗꯨ ꯄꯥꯈꯠꯀꯅꯤ ꯍꯩ. ꯊꯣꯛꯄꯅꯤꯗ ꯑꯩ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ. ꯀꯩ ꯅꯨꯄꯥꯅꯣꯅꯦ? ꯁꯣꯛꯄ꯭ꯔꯥ? ꯁꯦ, ꯁꯤꯅ ꯇꯩꯊꯣꯛꯑꯣ. ꯕꯦꯝꯃ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯉꯁꯥꯏꯗꯣ ꯅꯪ ꯄꯥꯕꯨꯡꯅꯅꯦ ꯏꯃꯥꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯑꯦ. ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯦꯅ ꯈꯟꯇꯣꯛꯂꯁꯤ. ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯔꯦꯞ ꯂꯦꯞꯂꯤꯕꯒꯦ? ꯃꯗꯨꯃꯗꯤ ꯏꯃꯥꯗ ꯈꯪꯍꯜꯂꯨ. ꯏꯃꯥ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯑꯇꯣꯞꯄ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ. ꯋꯥꯐꯝ ꯑꯝꯇ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯄꯤꯔꯅꯨ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ. ꯀꯩ ꯆꯥꯒꯦ ꯅꯣꯛꯁꯤꯟꯅꯤꯅꯣ? ꯃꯁꯤ ꯉꯥꯡꯁꯦ ꯈꯨꯅꯝꯁꯤꯅ ꯄꯥꯛ ꯊꯥꯖꯤꯜꯂꯛꯇꯅ. ꯇꯥꯃꯣ, ꯒꯥꯔꯤꯒ ꯌꯥꯝꯅ ꯑꯟꯇ ꯊꯧꯔꯝꯃꯤꯁꯤꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯗꯨ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯆꯠꯂꯣ, ꯅꯊꯧ ꯇꯧꯔꯨꯆꯣ. ꯆꯨꯝꯅꯗꯒꯤ ꯒꯥꯔꯤ ꯇꯩꯊꯣꯛꯏꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕꯅꯦ. ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅꯗꯤ, ꯍꯥꯏꯁ, ꯅꯪꯒꯤꯁꯦ ꯀꯩꯅꯣꯝꯃ ꯂꯩꯀꯣ? ꯇꯥꯃꯣ, ꯏꯅꯝꯃꯩ ꯃꯅꯥꯛꯇꯔꯣ?
젠두비 ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯥꯏ ꯆꯠꯂꯣ ꯅꯪ ꯉꯥꯛꯇꯪ ꯑꯥꯗ ꯂꯩꯊꯣꯛꯆꯣ ꯇꯥꯃꯣ ꯏꯅꯝꯃꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯏꯁ ꯐꯖꯔꯝꯃꯅꯤ ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯐꯖꯗꯣꯏꯕ 이티 이티람니 마시 양지고 이거 마시 양지 ꯉꯥꯏꯈꯣ ꯉꯥꯏꯈꯣ 나나는 택해 나 ꯉꯥꯏꯈꯣ 람면들 랑 하이 아이 동나니 노래 해 그이노 꼬이탄 다나드나 아이 빠이 콤바 나선 누피게 썸만해 시카리기노 낭나 한니 낭나 크라 한베 야드로 빠봉 이신게 좀 깨놈 차느라머니다 빵자 아우네 타모세 아유 눕 낭낭낭 안강 마치는데 똑같은 메일에도 푼 시련이네 소울 푼을 시로드네 마시고 뭐뭐 그럴까 이노네 빠봉 아이 아따 염도 라이리 나무 ngasi dak chakrabo 짜리 빠봉 chakra 홀 빠봉 pare 자 돈비야 나bunga ngaw부시고 마네로는 아두이 샤롱네 바속 타박 찾게 샤도 하우는 또 로로 고 하이 쪼쪼쪼 하이 쪼쪼쪼 마치 타질 때는 마시 아이가 살때 낭 라고 nga이미네 खरा ꯊꯦꯡꯅꯁꯨ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯑꯩ ꯉꯥꯏꯔꯤꯗꯤ ꯁꯦ ꯑꯩ ꯉꯔꯥꯡ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯤꯒꯤꯔꯣ ꯑꯁꯣꯛꯄꯗꯨꯗꯤ ꯈꯔ ꯐꯔꯕꯣ ꯑꯩꯗꯤ ꯀꯌꯥ ꯁꯣꯛꯇꯦꯗ ꯅꯪ ꯁꯣꯛꯒꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯁꯣꯛꯇꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯡꯅꯔꯁꯦ ꯉꯥꯏꯈꯣ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯍꯥꯏꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯌꯦꯡꯉꯁꯦ 안조 세 ꯅꯪꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯦꯡꯛꯁ ꯃꯤꯡ ꯌꯥꯝ ꯐꯖꯩ ꯁꯛꯀꯁꯨ ꯆꯥꯅꯩ ꯑꯩꯒꯤ ꯃꯤꯡꯅ ꯄꯥꯏꯈꯣꯝꯕ ꯀꯧꯏ ꯑꯩꯁꯦ ꯋꯥꯏ ꯉꯥꯎꯍꯜꯂꯤꯗ ꯇꯥꯃꯣ ꯅꯪ ꯂꯥꯏꯔꯤꯛꯄꯨꯗꯤ ꯀꯟꯅ ꯄꯥꯔꯤꯕ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯍꯥꯏꯌꯣ ꯇꯥꯃꯣ ꯍꯟꯇꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯦꯛꯁꯀꯔꯁꯟ ꯆꯠꯂꯦꯕ ꯑꯗꯣ ꯑꯩꯗꯣ ꯌꯥꯎꯍꯧꯗ꯭ꯔꯦꯕ ꯇꯥꯃꯣꯅ ꯀꯣꯏꯕ ꯑꯝꯇ ꯄꯨꯕꯤꯌꯣꯕ ꯆꯦꯟꯗꯨꯝꯕꯤ ꯇꯥꯃꯣꯁꯤ ꯉꯍꯥꯟꯈꯩꯅꯦ ꯑꯥꯗ ꯀ꯭ꯂꯥꯁ ꯂꯦꯞꯄꯨꯕꯒꯤ ꯌꯥꯝ ꯄꯨꯊꯔꯤ ꯑꯗꯨꯅꯅꯦ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯁꯦ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨꯅꯅꯦ ꯅꯪ ꯇꯞꯅ ꯄꯨꯕꯤꯔꯒꯦꯀꯣ ꯑꯩꯅ ꯅꯣꯡꯈꯛ ꯍꯥꯏꯕꯁꯤꯗ ꯄꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯃꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯄꯨꯈ꯭ꯔꯅꯤ ꯍꯩꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯁꯦ ꯁꯥꯎꯕꯤꯒ ꯇꯧꯕꯤꯅꯦ ꯏꯆꯟꯇꯣꯝꯕꯤ ꯌꯥꯔꯦ ꯈꯪꯉꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯀꯧꯕꯤꯔꯛꯀꯅꯨ ꯁꯦ ꯁꯥꯎꯔꯨꯁꯦ ꯇꯥꯃꯣꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯨꯕꯤꯔꯒꯦ ꯑꯁꯦꯡꯕꯩꯔꯣ ꯇꯥꯃꯣ ꯑꯁꯦꯡꯕꯩ ꯑꯁꯦꯡꯕꯒꯤ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣ ꯑꯗꯨꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯁꯦ ꯃꯁꯤꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯑꯁ ꯌꯥꯔꯦ
ꯌꯥꯗ꯭ꯔꯤꯕꯣ? 야도래 야도래. ꯁꯦꯟꯇꯨꯝꯕꯤ ꯁꯥꯁꯨ ꯌꯥꯝ ꯁꯥꯏ. ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯁꯦ. ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯝꯇ ꯂꯧꯒꯦꯔꯥ? ꯍꯣꯏ ꯇꯥꯃꯣ. 이싱 amta pibiyu ba? ꯂꯤꯟꯊꯣꯏ ꯅꯠꯇ꯭ꯔꯣ? ꯆꯦꯟꯖꯨ ꯅꯠꯇ꯭ꯔꯥ? ꯑꯧ ꯃꯥꯅꯦ. ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯗꯥꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ. ꯅꯨꯡꯉꯥꯏꯔꯤꯕ? ꯅꯨꯡꯉꯥꯏꯔꯤꯌꯦ. ꯆꯦꯟꯖꯨ ꯅꯁꯥ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯦꯀꯣ. ꯏꯇꯩꯗꯣ ꯉꯥꯔ ꯆꯠꯆꯈꯤꯅꯤꯀꯣ. ꯅꯣꯏ ꯆꯦꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ? ꯑꯧ ꯂꯩꯇꯤꯌꯦ. ꯑꯣ. ꯆꯦꯟꯖꯨ ꯅꯪ ꯌꯥꯝ ꯍꯣꯡꯉꯝꯃꯦ. ꯅꯍꯥꯟꯋꯥꯏꯗꯤ ꯑꯩ ꯎꯕꯗ ꯗ꯭ꯔꯣ ꯇꯧꯕꯅꯦ. ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯤꯅꯤ ꯄꯨꯟꯁꯤꯒ ꯂꯥꯏꯕꯛꯀ ꯈꯦꯠꯅꯕ ꯍꯥꯏꯁꯦ. ꯆꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨꯗꯅ. ꯑꯗꯣ ꯆꯦꯟꯖꯨ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ. ꯑꯩꯈꯣꯏ ꯗꯗꯥ ꯑꯃꯒꯤ ꯅꯝꯕꯔ ꯄꯤꯔꯝꯒꯦ. ꯍꯣꯏ ꯌꯥꯏꯌꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯅꯣꯡꯃ ꯂꯥꯛꯀꯦ. ꯑꯗꯨꯗ ꯊꯦꯡꯅꯔꯁꯦ. ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯍꯧꯖꯤꯛꯐꯥꯎ ꯂꯧꯗ꯭ꯔꯤꯕꯣ? ꯑꯧ ꯂꯧꯔꯦ. ꯀꯌꯥ ꯇꯥꯔꯒꯦ ꯏꯇꯩꯃ? ꯀꯅꯥꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯕ. ꯅꯪꯒ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ? ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯆꯥꯇꯣꯝꯕꯤ ꯅꯪꯕꯨ ꯁ꯭ꯀꯨꯜꯒ ꯆꯠꯇ꯭ꯔꯕ꯭ꯔꯣ? ꯆꯠꯂꯦ ꯄꯥꯎꯖ. ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ. ꯃꯥꯏꯈꯣꯝꯕ ꯄꯥꯕꯨꯡ ꯏꯁꯇꯗꯤ ꯃꯈꯥꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯀꯦꯅ ꯈꯜꯂꯤꯕ? ꯄꯥꯕꯨꯡ ꯑꯩ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯌꯦ. ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯁꯨꯝ ꯇꯝꯃꯒꯦꯗ. ꯏꯁ ꯁꯤꯗ ꯇꯝꯒꯦ ꯀꯥꯏꯅ. ꯃꯥꯒꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯄꯥꯎꯖ. ꯁꯨꯝ ꯋꯥꯔꯤ ꯑꯃ. ꯍꯩ ꯃꯗꯨ ꯌꯥꯗꯦ. ꯅꯪ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯂꯩꯕꯗꯨꯗ ꯏꯄꯥꯅ ꯃꯇꯝ ꯈꯔ ꯅꯪꯕꯨ ꯁꯤꯗ ꯊꯝꯕꯩ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯔꯣ. ꯄꯥꯕꯨꯡ ꯁꯤꯗ ꯇꯝꯕꯒ ꯑꯥꯗ ꯇꯝꯕꯒ ꯆꯞ ꯃꯥꯟꯅꯩꯗ. ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯆꯞ ꯃꯥꯟꯅꯩꯗ. ꯇꯥꯃꯣ ꯏꯅꯝꯃꯗꯣ ꯌꯥꯝ ꯐꯖꯕ꯭ꯔꯥ? ꯄꯥꯕꯨꯡ ꯇꯥꯈꯤꯅꯤꯅꯦ. ꯅꯪꯅ ꯁꯤꯗ ꯂꯩꯔꯒꯦ ꯀꯥꯏ ꯍꯥꯏꯁꯤꯕ? ꯇꯧꯔꯤꯁꯤ ꯍꯩ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯍꯥꯏꯅꯔꯤꯗꯨꯕꯣ? ꯍꯩ ꯃꯗꯨ ꯌꯥꯗꯦ. ꯅꯪ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯀꯣ. ꯄꯥꯎꯖ ꯊꯥꯒꯤꯁꯦ ꯅꯞꯅ. ꯊꯥꯁꯤ. 안조. ꯈꯦꯠꯅꯗꯦꯍꯦ ꯀꯩꯅꯣ? ꯆꯣꯞꯄꯤꯍꯦ. ꯍꯩ ꯀꯔꯤꯅꯣ ꯉꯥꯛ ꯇꯨꯅꯕ ꯌꯥꯗꯕꯁꯤꯕꯣ? ꯄꯥꯎꯖ ꯍꯥꯎꯅꯦ. ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯕ? ꯊꯃꯣꯏꯗ ꯗꯨꯛ ꯂꯥꯎꯕ, ꯊꯃꯣꯏ ꯃꯅꯨꯡꯗ ꯀꯛꯀꯛ ꯊꯤꯟꯕ ꯃꯤ ꯌꯥꯝ ꯌꯥꯎꯅꯔꯦꯕ. ꯍꯥꯏꯗꯤ ꯁꯥꯈ꯭ꯔꯕ ꯀꯥꯟꯁꯤꯗꯅꯦ ꯊꯃꯣꯏ ꯅꯤꯡꯊꯝ ꯆꯜꯂꯦꯕ. ꯌꯥꯝ ꯈꯪꯕ ꯁꯥꯏꯌꯦ ꯃꯁꯤ ꯉꯥꯡꯁꯦ. ꯑꯣꯏꯃ ꯊꯃꯣꯏ ꯅꯤꯡꯊꯝ ꯆꯜꯂꯦ ꯀꯥꯟ ꯇꯧꯔꯦꯅꯦ. ꯅꯪ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯏꯔꯦ ꯅꯪ ꯅꯆꯟꯅꯨꯄꯤꯗꯨ ꯄꯨꯕꯤꯉꯣꯅꯦ. ꯄꯥꯎꯖ ꯊꯃꯣꯏꯅ ꯍꯧꯕ ꯃꯤꯁꯦ ꯁꯔ ꯆꯨꯕꯅꯦ. ꯅꯕꯥꯅꯤꯃꯛ ꯉꯥꯎꯕ ꯁꯣꯅꯣ ꯆꯨꯕꯗꯤ ꯅꯕꯥꯅꯤꯃꯛ ꯃꯥꯟꯅꯩꯅ.
ꯕꯦꯝꯃ ꯕꯦꯝꯃ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯆꯥꯕꯨ ꯅꯨꯡꯊꯤꯟ ꯄꯣꯛꯁꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯪ ꯐꯠꯇꯕꯒ ꯃꯪꯂꯕ꯭ꯔꯥ ꯏꯃꯥ ꯕꯦꯝꯃ ꯅꯪꯒꯤ ꯑꯋꯥꯠꯄꯁꯤꯡꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯌꯣ ꯏꯃꯥ ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯣ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯕ ꯄꯨꯟꯁꯤꯅꯦ ꯃꯁꯤꯗ ꯀꯔꯝꯕ ꯑꯋꯥꯕꯅꯣ ꯑꯩꯅ ꯏꯃꯥꯗ ꯑꯃꯨꯛ ꯇꯝꯗꯣꯏꯁꯤꯕꯣ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯔꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯍꯟꯕꯗꯤ ꯏꯃꯥ ꯄꯥꯝꯗꯤꯌꯦ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯕꯦꯝꯃ 안조, 안조, ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏꯔꯣ? ꯃꯤ ꯃꯥꯡꯗ ꯐꯖꯗꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯅ ꯁꯣꯛꯈꯤꯕ ꯗꯥꯛꯐꯝꯗꯣ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯃꯣꯏꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜ ꯂꯥꯝꯈꯤꯅꯤ ꯄꯥꯈꯠꯆꯗꯨꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗꯣ ꯀꯔꯤꯒꯤ ꯎꯠꯂꯤꯕꯅꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪ ꯈꯛꯇꯒꯤꯅꯦ ꯑꯩ ꯀꯅꯥꯒꯤꯁꯨ ꯋꯥꯈꯜ ꯆꯪꯗꯤꯌꯦ 안조, ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯛꯑꯕ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯩꯕ? ꯈꯪꯗꯦꯗ ꯊꯃꯣꯏꯁꯦ ꯏꯟꯊꯣꯛ ꯁꯨꯡꯌꯥ ꯌꯥꯗꯦ. ꯏꯈꯣꯡꯁꯤꯅ ꯅꯣꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯥꯛꯅꯤꯡꯉꯦ. ꯏꯃꯤꯠꯁꯤꯅ ꯅꯪꯕꯨ ꯎꯅꯤꯡꯉꯛꯑꯦ. ꯅꯪꯒꯤ ꯅꯥꯛꯇ ꯊꯃꯣꯏꯁꯦ ꯇꯠꯇꯅ ꯆꯤꯡꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯏ. 안조, ꯅꯪꯒ ꯊꯦꯡꯅꯕꯗꯤ ꯑꯩꯁꯦ ꯉꯥꯎꯔꯕ ꯃꯥꯜꯂꯦ.
kapiro Anjo. Anjo. ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯃꯈꯥ ꯇꯥꯍꯟꯅꯤꯡꯗ꯭ꯔꯦ ꯃꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯧꯊꯣꯛꯍꯜꯂꯤ ꯀꯥꯎꯒꯤ ꯈꯟꯕ ꯀꯌꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯦ Anjo, ꯅꯪꯒꯤꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯃꯁꯤꯅ ꯑꯥꯔꯊ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯤ Anjo, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯑꯩ ꯃꯧꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯨꯏꯁꯦ ꯃꯥꯒꯤ ꯀꯨꯝꯑꯣꯟ ꯊꯣꯛꯄꯒꯤꯅꯤ Anjo, ꯑꯩꯒꯤ ꯈꯣꯡꯊꯥꯡꯗꯤ ꯁꯣꯏꯔꯕ꯭ꯔꯥ? ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯎꯠꯊꯣꯛꯇꯅ ꯊꯃꯣꯏꯁꯤꯗ ꯐꯨꯝꯂꯒ ꯊꯝꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅꯁꯨ ꯍꯪꯕꯤꯗꯦ ꯀꯅꯥꯅꯁꯨ ꯊꯤꯕꯤꯗꯦ ꯃꯁꯥꯒꯤ ꯑꯅꯤꯡꯕꯗꯨꯗꯃꯛ ꯍꯥꯏꯅꯩ ꯑꯩꯁꯨ ꯃꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯈꯣꯏꯅ ꯍꯪꯍꯟꯅꯤꯡꯉꯦ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯅꯈꯣꯏꯗ ꯇꯝꯅꯤꯡꯉꯦ ꯃꯤꯀꯨꯞꯁꯤꯗꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯈꯛꯇꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯊꯤꯕꯤꯗꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯜꯂꯛꯀꯅꯣ ꯑꯩ ꯅꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯁꯨ ꯉꯝꯗꯦ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯌꯨ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯀꯅꯣ ꯅꯪꯕꯨ ꯃꯧꯅꯦ ꯍꯥꯏꯕ? ꯑꯩ ꯃꯧꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯀꯅꯨ ꯄꯥꯏꯈꯣꯝꯕ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯇꯥꯃꯣ ꯆꯟꯗꯨꯝꯕꯤ, ꯀꯩꯗꯧꯔꯒꯦ? ꯃꯥꯆꯧꯅ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯁꯦ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣꯁꯦ ꯍꯛꯆꯥꯡ ꯈꯔ ꯉꯝꯗꯕ. ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯅꯆꯜ ꯅꯠꯇ꯭ꯔꯕꯣ? ꯋꯥ ꯂꯣꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯆꯟꯗꯨꯝꯕꯤ. ꯇꯥꯃꯣꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ. ꯇꯥꯃꯣ ꯅꯪꯁꯦ ꯅꯕꯨꯛ ꯁꯨꯝ ꯐꯠꯆꯜꯂꯛꯇ꯭ꯔꯦ. ꯑꯩꯕꯨ ꯅꯆꯜ ꯅꯠꯇꯕꯗꯧꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯦ. ꯑꯩ ꯅꯉꯣꯟꯗ ꯇꯥꯃꯣ ꯀꯧꯕ ꯇꯜꯂꯦ. ꯆꯟꯗꯨꯝꯕꯤ, ꯅꯪ ꯁꯤꯗꯦꯕ? ꯇꯥꯃꯣꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ. ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯆꯜ ꯑꯩꯉꯣꯟꯗꯗꯤ ꯃꯃꯜ ꯌꯥꯝꯅ ꯂꯩꯅ ꯂꯧꯋꯦ. ꯇꯥꯃꯣ ꯅꯪ ꯀꯩꯗꯧꯔꯒꯦ? ꯆꯟꯗꯨꯝꯕꯤ, ꯇꯥꯃꯣꯁꯦ ꯍꯟꯗꯛꯇꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯍꯟꯗꯛ ꯇꯥꯃꯣꯁꯦ ꯌꯥꯝ ꯀꯞꯅꯤꯡꯉꯦ. ꯃꯥꯗꯣ ꯃꯧ ꯑꯣꯏꯔꯝꯃꯦ, ꯂꯨꯍꯣꯡꯉꯝꯃꯦ. ꯇꯥꯃꯣ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯒ ꯊꯃꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯦ. ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯍꯜꯂꯦ. ꯄꯣꯊꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯟꯗꯨꯝꯕꯤ. ꯃꯇꯝ ꯀꯨꯏꯅ ꯊꯔꯨꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯀ ꯃꯩꯔꯤ ꯐꯥꯎꯔꯦ. ꯇꯥꯃꯣ ꯃꯤꯒꯤꯅꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯃꯄꯨ ꯄꯥꯟꯈ꯭ꯔꯕ ꯂꯩꯔꯥꯡꯗꯣ ꯅꯥꯞꯄꯗ ꯊꯦꯠꯀꯦ ꯈꯜꯂꯅꯨ. ꯆꯟꯗꯨꯝꯕꯤ, ꯑꯗꯨꯏ ꯁꯔꯨꯛ ꯇꯥꯃꯣ ꯆꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯑꯁꯦ. ꯑꯩ ꯆꯥꯛ ꯂꯧꯔꯛꯈꯤꯒꯦ, ꯂꯩꯔꯝꯃꯨꯀꯣ.
안주, ꯅꯪꯕꯨ ꯀꯧꯊꯣꯛꯄ ꯊꯝꯂꯒꯦ. ꯇꯥꯃꯣ ꯆꯥꯛ ꯆꯥꯁꯦ ꯑꯩ ꯏꯜꯂꯛꯀꯦꯀꯣ. ꯇꯥꯃꯣ ꯄꯨꯟꯁꯤꯁꯤꯗꯤ ꯅꯨꯡꯁꯤꯕ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯦꯡꯅꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯦ. ꯏꯊꯟꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯅꯕ ꯐꯥꯎꯔꯛꯄ ꯋꯥꯈꯜꯗꯗꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈꯣ. ꯑꯩꯒꯤ ꯏꯆꯟꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯄꯥꯎꯇꯥꯛ ꯄꯤꯔꯦ. ꯇꯥꯃꯣ ꯏꯁꯤꯡ ꯊꯛꯑꯣ. ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯩꯃꯥ ꯕꯦꯝꯃ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ. ꯑꯗꯨ ꯏꯃꯥ ꯑꯟꯖꯨꯕꯨ ꯂꯩꯒꯗꯕ꯭ꯔꯣ? ꯂꯩꯕꯅꯦ ꯂꯩꯕꯅꯦ ꯏꯕꯦꯝꯃ. ꯅꯣꯏꯕꯨ ꯈꯔ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎꯅꯦ. ꯅꯠꯇ꯭ꯔꯗꯤ ꯅꯃꯥꯟꯅꯕꯤꯁꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ. ꯍꯣꯏ ꯏꯃꯥ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯦ. ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯥ ꯆꯥꯒ ꯂꯣꯟꯕꯤꯔꯛꯀꯦ. ꯍꯣꯏ ꯏꯃꯥ. ꯑꯟꯖꯨ! ꯑꯟꯖꯨ! ꯍꯩꯃꯥ ꯁꯨꯅꯤ ꯅꯪ ꯂꯥꯛꯏꯔꯣ? ꯐꯝꯃꯣ. ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯪꯕꯨ ꯁꯤ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯅꯪꯕꯨ ꯁꯟꯗꯦꯗ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ? ꯁꯟꯗꯦꯗ ꯀꯩ ꯂꯩꯒꯦ? ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯄꯨꯜꯂꯞ ꯑꯝꯇ ꯄꯨꯜꯂꯒ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯑꯁ ꯑꯩꯗꯤ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦꯗ. ꯑꯁ ꯅꯪ ꯁꯤꯗꯤꯕ ꯇꯪꯒꯪꯔꯄꯣꯅꯤ. ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯦ ꯑꯝꯇ ꯄꯨꯅꯤꯡꯗ꯭ꯔꯕꯣ? ꯍꯣꯏ ꯌꯦꯡꯉꯁꯦ. ꯕꯦꯝꯃ ꯆꯥ ꯊꯛꯁꯤꯁꯦ. ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯣꯟꯗꯧꯗ ꯏꯃꯥꯅ ꯑꯣꯏꯅ ꯂꯣꯜꯂꯕꯣ? ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯏꯆꯥꯅ ꯏꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥ ꯒꯤꯂꯥꯁ ꯑꯃꯐꯥꯎ ꯊꯛꯇꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯏꯃꯥꯅ ꯂꯣꯜꯂꯛꯑꯕꯅꯤ. ꯑꯗꯨ ꯏꯃꯥ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯟꯖꯨꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕ. ꯑꯗꯣ ꯃꯥꯅ ꯌꯥꯗ꯭ꯔꯤꯅꯦ. ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ? ꯅꯃꯥꯟꯅꯕꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯒ ꯀꯣꯏꯊꯣꯛꯆꯣ ꯀꯣꯏꯊꯣꯛꯆꯣ. ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗꯗꯤꯅꯦ ꯌꯥꯝꯅ ꯀꯣꯏꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯒ꯭ꯔꯨ ꯒ꯭ꯔꯨ. ꯍꯣꯏ ꯏꯃꯥ. ꯆꯥ ꯊꯛꯑꯣꯁꯦ. ꯆꯥꯁꯤꯕꯨ ꯍꯥꯎꯇ꯭ꯔꯕ꯭ꯔꯣ ꯏꯕꯦꯝꯃ? ꯌꯥꯝ ꯍꯥꯎꯏ ꯏꯃꯥ. ꯑꯗꯣ ꯑꯟꯖꯨ ꯁꯣꯏꯗꯅ ꯆꯠꯂꯁꯤꯀꯣ. ꯆꯠꯂꯨꯆꯣ ꯆꯠꯂꯨꯆꯣ ꯏꯕꯦꯝꯃ. ꯁꯣꯝ ꯆꯪꯉꯨꯅꯦ. ꯐꯣꯟ 좀 ꯂꯥꯛꯁꯤꯜꯂꯦ. ꯀꯅꯥꯅꯣ ꯇꯥꯟꯖꯥꯁꯤꯗ? ꯍꯜꯂꯣ. ꯁꯤꯕꯨ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯅꯠꯇꯕ꯭ꯔꯣ? ꯑꯧ ꯃꯥꯅꯦ. ꯃꯥ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯀꯅꯥꯅ ꯍꯥꯏꯖꯧꯒꯦ? ꯑꯩ ꯃꯣꯏ ꯃꯆꯦꯁꯤꯡꯅꯦ. ꯍꯣꯏ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ. ꯆꯟꯗꯨꯝꯕꯤ! ꯆꯟꯗꯨꯝꯕꯤ! ꯇꯥꯃꯣ ꯀꯩ ꯍꯥꯏꯒꯦ? ꯀꯅꯥꯅꯣ ꯐꯣꯟ ꯂꯥꯛꯏꯅꯦ? ꯀꯅꯥꯅ ꯍꯥꯏꯒꯦ? ꯈꯪꯗꯦꯅꯦ. ꯂꯥꯛꯑꯣ ꯁꯠ ꯂꯥꯛꯑꯣ. ꯀꯅꯥꯅꯣ? ꯁꯦ. ꯈꯪꯗꯦ ꯀꯅꯥꯅꯣꯁꯦ. ꯑꯉꯥꯡꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯃꯤꯅ ꯅꯨꯄꯥ ꯄꯥꯎꯁꯤ ꯂꯩ ꯑꯣꯏꯔꯝꯅꯤꯅꯦ. ꯇꯥꯃꯣ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ? ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯁꯥꯟꯅꯍꯧꯔꯣ ꯁꯥꯟꯅꯍꯧꯔꯣ. ꯑꯩ ꯏꯊ ꯆꯪꯖꯍꯧꯔꯒꯦꯀꯣ.
ꯍꯜꯂꯣ ꯑꯩꯅꯦ ꯅꯣꯏ ꯆꯦꯟꯖꯨꯅꯦ ꯆꯦꯟꯖꯨ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯐꯤ ꯈꯔ ꯁꯨꯔꯝꯕꯅꯦ ꯂꯣꯏꯔꯦꯗ ꯑꯗꯣ ꯅꯪꯕꯨ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯁꯪꯕ꯭ꯔꯣ ꯍꯣꯏ ꯁꯪꯕꯨꯗꯤ ꯁꯪꯉꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯆꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯔꯁꯤꯔꯥꯅ ꯇꯧꯕꯅꯤꯗ ꯑꯩꯕꯨꯗꯤ ꯁꯪꯉꯦ ꯑꯗꯣ ꯈꯣꯏ ꯇꯥꯃꯣꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯅꯪ ꯍꯪꯉꯣꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯎꯀꯣ ꯉꯥꯏꯈꯣ ꯆꯦꯟꯖꯨ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦꯅꯦ ꯅꯣꯡꯃ ꯈꯛꯇꯪ ꯆꯦꯟꯖꯨꯅ ꯍꯥꯏꯕꯕꯨ ꯑꯩ ꯅꯝꯗꯅ ꯈꯣꯏ ꯇꯥꯃꯣꯗ ꯄꯨꯔꯛꯑꯒꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯃꯐꯝꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯀꯣ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯇꯥꯃꯣ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯁꯦ ꯀꯗꯥꯏꯗꯩ ꯉꯥꯎꯕꯤꯅꯣꯅꯦ ꯐꯣꯟ ꯂꯥꯛꯏꯗꯨꯕꯣ ꯃꯤꯅ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩꯗ ꯅꯪ ꯍꯦꯛ ꯇꯤꯟꯅꯕꯁꯤꯃꯕ ꯏꯁ ꯃꯁꯛ ꯀꯥꯏꯗꯣ ꯐꯖꯒꯖꯥꯅꯤ ꯅꯪ ꯎꯔꯗꯤ ꯉꯥꯎꯅꯤ ꯁꯤꯅꯤꯡꯉꯦꯍꯦ ꯑꯩꯗ ꯅꯪꯒ ꯇꯤꯟꯅꯕ ꯃꯤꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯔꯝꯗꯣꯏꯅꯣ 이티 티람니. 타모, 산데 누미또 아이 꼬이번도 부비요. 꼬이베다 하일레. nga랑 난다 나트로 꼬이베 뿌리다. 에, 아이디 강데. 아이디 ngamoy. 타모, 미노 ꯈꯛꯇꯪ 하이버시다. 아이 ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ. ꯈꯪꯗꯦ. ꯑꯩꯗꯤ ꯍꯦꯛ ꯄꯨꯕꯤꯗ꯭ꯔꯕ. ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ. ꯁꯤꯡꯉꯥꯡꯁꯤꯗꯤꯕ ꯃꯇꯥꯝꯅꯤ. ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯐꯖꯩꯌꯦ ꯌꯥꯝꯅ. ꯁꯤꯒꯨꯝꯕ ꯐꯖꯕ ꯃꯐꯝꯁꯦ ꯎꯈꯤꯗꯕꯒ ꯀꯨꯏꯔꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯗꯨꯝ ꯍꯦꯛ ꯃꯪꯗꯅ ꯂꯩ. ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯪꯗꯅ ꯍꯦꯛ ꯂꯩꯔꯗꯅ. ꯆꯦꯟꯖꯨ! ꯂꯤꯟꯊꯣꯏ, ꯂꯥꯎ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ. ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅ. ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯏꯅꯣ? ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯂꯥꯛꯄꯅꯦ. ꯑꯗꯣ ꯃꯥꯗꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯍꯧꯔꯤꯌꯦ. ꯐꯣꯇꯣ ꯀꯥꯞꯄꯨꯔꯁꯤ ꯂꯥꯛꯑꯣ. ꯑꯁ꯭ꯋꯥꯏꯗ ꯀꯥꯞꯄꯨꯁꯤ ꯂꯥꯛꯑꯣ. ꯐꯣꯇꯣ ꯀꯥꯞꯄꯤꯒꯦꯁꯦ. ꯁꯦ, ꯐꯣꯇꯣ ꯀꯥꯞꯄꯤꯒꯦꯁꯦ. ꯁꯣꯝꯗ ꯈꯤꯇꯪ ꯂꯩꯊꯔꯛꯑꯣ. ꯉꯥꯏꯈꯣ. ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ. ꯇꯨ, ꯌꯦꯡꯉꯨꯅꯦ ꯁꯦ. ꯂꯥꯡꯂꯦꯟ, ꯑꯩ ꯀꯥꯞꯄꯔꯣꯏꯒꯦ. ꯅꯣꯏ ꯀꯥꯞꯍꯧꯔꯣ. ꯀꯩꯁꯨ ꯇꯧꯗꯦ. ꯅꯣꯏ ꯀꯥꯞꯍꯧꯔꯣ. ꯑꯩ ꯆꯠꯂꯒꯦ. ꯀꯩꯒꯤꯅꯣ? ꯉꯥꯏꯈꯨꯑꯣ. ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯍꯜꯂꯁꯤꯔꯥ? ꯆꯟꯗꯨꯝꯕꯤ! ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ. ꯑꯥꯎ, ꯇꯥꯔꯦ. ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ? ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯥꯃꯣ? ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯀꯃꯥꯏ ꯇꯤꯟꯅꯩꯅꯣ?
ꯀꯔꯝꯕꯅꯣ? ꯑꯁ ꯑꯟꯖꯨꯗꯨꯅꯦ. ꯑꯣ, ꯈꯣꯏ ꯆꯦ ꯊꯣꯏꯕꯤꯒ ꯇꯤꯟꯅꯕꯅꯦ. ꯑꯗ ꯁꯨꯝ ꯈꯪꯅꯕ. ꯃꯥꯅ ꯄꯥꯜꯂꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯆꯣꯍꯦ, ꯃꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯀꯥꯏꯗ ꯄꯥꯜꯂꯤꯅꯣꯌꯦ, ꯉꯥꯎꯔꯕꯣ ꯈꯪꯗꯦ. ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯃꯧꯅꯦ ꯍꯥꯏꯗ. ꯅꯠꯇꯦꯍꯦ. ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯧꯅꯦ ꯍꯥꯏꯔꯤꯕ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯇꯥꯃꯣ. ꯑꯗꯣ ꯇꯥꯃꯣ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯦ. ꯑꯗꯨꯒ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯦ. ꯆꯦꯁꯨ ꯍꯌꯦꯡ ꯊꯣꯛꯂꯛꯑꯅꯤ. ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯌꯦꯡ ꯊꯣꯛꯂꯛꯑꯅꯦꯕ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ. ꯀꯩꯅꯣ ꯈꯣꯏ ꯇꯥꯃꯣꯅ ꯆꯦꯟꯖꯨ ꯑꯃꯨꯛ ꯍꯪꯉꯝꯃꯤꯁꯤꯅ? ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯀꯨꯏꯗ꯭ꯔꯤꯌꯦ. ꯑꯩꯗꯣ ꯉꯁꯥꯏꯅꯦ ꯆꯤꯆꯦ ꯂꯧꯕ ꯂꯥꯛꯀꯦ ꯇꯧꯕꯅꯤꯕ. ꯑꯗꯣ ꯕꯕꯥꯅ ꯁ꯭ꯀꯨꯜ ꯆꯠꯂꯣꯅ ꯍꯥꯏꯔꯕ. ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯑꯩꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯣꯔꯁꯤꯕꯣ. ꯍꯣꯏ, ꯑꯩꯁꯨ ꯑꯗꯨ ꯈꯟꯗꯅ ꯑꯗꯨꯝ ꯆꯠꯂꯕ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯎꯁꯤ ꯂꯥꯛꯑꯣ. ꯆꯦ, ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯆꯥꯗ꯭ꯔꯤꯌꯦ. ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯦ. ꯍꯣꯏ. ꯊꯣꯏꯕꯤ. ꯇꯥꯃꯣ. ꯌꯥꯔꯦ ꯌꯥꯔꯦ. ꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ. ꯅꯪꯕꯨ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ? ꯑꯧ, ꯅꯨꯡꯉꯥꯏꯔꯝꯃꯦ ꯇꯥꯃꯣ. ꯐꯔꯦ ꯐꯔꯦ. ꯀꯟꯅ ꯍꯣꯠꯅꯧꯀꯣ. ꯃꯈꯥ ꯇꯥꯕ ꯇꯝꯅꯤꯡꯂꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ. ꯍꯣꯏ ꯇꯥꯃꯣ. ꯑꯗꯣ ꯍꯟꯗꯛ ꯇꯥꯃꯣꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ. ꯀꯩꯒꯤꯅꯣ? ꯆꯥꯛꯁꯨ ꯆꯥꯗꯦ ꯍꯥꯏꯌꯦ. ꯊꯣꯏꯕꯤ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯪꯒꯦꯅ ꯊꯑꯣꯏꯅ ꯀꯧꯕꯅꯦ. ꯀꯩ ꯋꯥꯅꯣ ꯇꯥꯃꯣ? ꯑꯟꯖꯨꯁꯤ ꯀꯅꯥꯅꯣ? ꯃꯥꯁꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯃꯣꯏ ꯀꯥꯏꯔꯕꯤꯅꯤ. ꯑꯋꯥꯕꯗꯅ ꯄꯤꯛ ꯊꯜꯂꯕꯤ ꯃꯤꯁꯛ ꯑꯃꯅꯤ. ꯊꯣꯏꯕꯤ, ꯑꯩꯅ ꯉꯁꯤ ꯉꯥꯎꯆꯠꯅꯔꯤꯕ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯀꯞꯂꯤꯕꯁꯦ ꯃꯥꯒꯤꯗꯃꯛꯇꯅꯦ. ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯇꯥꯃꯣ. ꯃꯥꯒꯤ ꯑꯋꯥꯕꯗ ꯑꯩ ꯁꯔꯨꯛ ꯌꯥꯅꯤꯡꯉꯦ. ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯏꯈꯨꯠꯁꯤꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯅꯤꯡꯉꯦ. ꯌꯥꯔꯒꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯂꯤꯌꯣ. ꯑꯟꯖꯨꯁꯦ ngasi isagi anauba punsida nungai yaiphabo yuko ipagi bema ngasi haiba numil asidagi punsi nungsangnaba ipana chaksa khomse inge ko Babong. Imagi bema ngasidagi
ꯄꯥꯎꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ? ꯁꯦꯡꯉꯕꯣ? ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯑꯟꯖꯨ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ. ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ. ꯌꯨꯝꯗ ꯍꯜꯂꯁꯦ. ꯍꯜꯂꯁꯦ. ꯗꯣꯛꯇꯔꯅꯁꯨ ꯍꯜꯂꯣ ꯍꯥꯏꯔꯝꯃꯕꯅꯦ. ꯀꯩꯗꯧꯔꯒꯦ? ꯆꯦꯟꯖꯣ, ꯗꯥꯃꯤꯂꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ. ꯗꯗꯥ, ꯅꯪꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯕ꯭ꯔꯣ? ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯟꯊꯣꯛꯅꯁꯦ. ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯄꯤꯔꯤꯕ ꯆꯩꯅꯥꯁꯤꯃ ꯅꯪꯁꯨ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ. Saya, ay kaido haibano. Ayaw si kaido haibano saya. Chenjo, kasi yam kopkibane. Nangiluhong mo namin niya. Tatana ka naman eh. Saya, ay natuloy si kaido. Ay kaido haibano. Mayam kopkibane. Ay kaido haibano saya. ꯅꯪꯒꯤꯗꯃꯛ ꯀꯥꯈꯤꯕ ꯊꯃꯣꯏꯒꯤ ꯁꯝꯕꯜꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯥꯗꯨꯅ ꯊꯝꯈꯤꯕꯅ ꯊꯃꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯤꯌꯦ.
ꯑꯃꯅ ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥ ꯀꯌꯥꯅꯤ ꯑꯟꯖꯨꯅ ꯉꯁꯤ ꯄꯨꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀ ꯆꯞ ꯃꯥꯟꯅꯔꯕ꯭ꯔꯥ ꯅꯪꯁꯨ? ꯊꯣꯏꯕꯤ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯟꯖꯨꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗ꯭ꯔꯥ? ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩ ꯃꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ꯫